ꯇꯝꯕ ꯅꯪ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯝꯕꯅ ꯉꯥꯎꯔꯦ ꯇꯝꯕ. ꯅꯪ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯜꯂꯣ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. 이자누파 ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯀꯥꯏꯅꯕꯁꯨ ꯄꯥꯝꯗꯦ. ꯅꯨꯄꯤꯔꯣꯟ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯃꯗꯨꯁꯨ ꯑꯩ ꯉꯝꯂꯣꯏ. ꯌꯦꯡꯉꯨ, 이마가 ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯅ ꯅꯥꯕꯗꯗꯤ ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ. 이바ꯅꯤꯒꯤꯗꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯒꯅꯤ? ꯇꯝꯐꯥ, ꯑꯩꯈꯣꯏꯅꯤꯅ ꯁꯤꯕꯗ ꯀꯅꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯊꯥꯡꯗꯣꯛꯄꯤꯒꯅꯤ? ꯀꯅꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯍꯩ ꯆꯨꯒꯅꯤ? 이자누ꯄꯤꯁꯤꯡꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯅꯤ. ꯑꯩ ꯑꯃ ꯍꯤꯡꯉꯝꯃꯦ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯟꯗꯨꯗꯤ ꯃꯨꯠꯈ꯭ꯔꯅꯤ. ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯅꯣꯡꯊꯥꯡ ꯂꯩꯃꯒꯣꯏ ꯊꯣꯡꯒꯥꯟꯗ ꯅꯪꯅ ꯉꯝꯃꯦ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ 이망대 ꯄꯨꯔ ꯆꯠꯆꯀꯣ. ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ. ꯑꯩꯅ ꯉꯝꯃꯦ ꯅꯃꯥꯡꯗꯒꯤ ꯑꯩꯅ ꯄꯨꯈꯤꯅꯤ. ꯉꯥꯏꯈꯣ. 이자누피 그대로. 이자누피 그대로. 이자누피 그대로. 한도. 로얀도. 라버. ꯑꯃꯨꯛ ꯂꯥꯛꯑꯦ ꯌꯦꯡꯅꯤꯡꯉꯕ ꯃꯁꯛꯁꯤꯒ. ꯂꯝꯕꯤ ꯐꯥꯜꯂꯨ. ꯁꯤ ꯃꯌꯥꯝꯒꯤ ꯂꯝꯕꯤ ꯆꯠꯐꯝꯅꯤ. ꯆꯠꯊꯣ. 이마! 그러니까 ꯀꯩꯅꯣꯝꯅꯤꯅ ꯑꯁꯤꯅꯦ ꯐꯥꯎꯟꯗꯔꯒꯤꯅꯦ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯆꯥꯛꯇ ꯂꯩꯉꯩꯁꯤꯗꯅꯦ ꯃꯥꯅ ꯀꯥꯔꯟ ꯇꯥ ꯂꯩꯔꯤꯕ. 아시세 파운드기ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯁꯝꯁꯦ ꯄꯥꯏꯔꯒꯅꯦ ꯐꯣꯏꯗꯠꯀꯗꯕꯅꯤ. ꯌꯥꯔꯦ ꯅꯣꯏꯅ ꯃꯔꯣꯟ ꯑꯃ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ. ꯐꯣꯏꯗꯠꯀꯗꯕꯅꯤ. ꯉꯁꯤꯁꯤꯅ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯥꯎꯅꯗꯕ, ꯊꯃꯣꯏꯗ ꯑꯗꯨꯝ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯒꯗꯕ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯎꯔꯔꯣꯏꯗꯕꯅꯤ. ꯅꯈꯣꯏꯅ ꯇꯝꯖꯔꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯐꯪꯉꯔꯣꯏ. ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯕꯨꯁꯨ ꯎꯕ ꯐꯪꯉꯔꯣꯏ. ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯗꯨꯝ ꯆꯠꯈꯤ. ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦ. ꯎꯕꯁꯨ ꯐꯪꯈꯤꯗꯦ. ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ, ꯕꯦꯟꯁ ꯑꯃꯠꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯕ ꯀꯌꯥ, ꯕꯣꯔꯗꯤꯡꯗ ꯇꯨꯃꯤꯟꯅꯔꯝꯕ ꯀꯌꯥ, ꯂꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯣꯏꯅ ꯀꯥꯏꯅꯈꯤ. ꯁꯦꯜ ꯈꯛꯇꯪ ꯎꯔꯒꯅ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ. ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯊꯃꯣꯏꯗꯨꯗ ꯅꯁꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ. ꯕꯤꯖꯤꯅꯦꯁꯇ ꯈꯟꯕꯤꯒꯅꯨ. ꯕꯤꯖꯤꯅꯦꯁ ꯄꯥꯝꯃꯒꯅ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯣꯗꯅ. ꯍꯣꯏ, ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯁꯦ ꯑꯝꯇ ꯐꯝꯕꯤꯌꯨꯁꯦ. ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ? ꯉꯥꯏꯈꯣ. ꯇꯞꯊꯒꯣ. 그리노 ꯑꯗꯣꯝꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯇꯔꯒꯦꯠ ꯇꯧꯕꯤꯔꯤꯁꯦ. ꯁꯤ ꯅꯣꯏꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯅ ꯏꯆꯥ, ꯅꯪꯒꯤꯅ ꯃꯍꯩꯔꯣꯏ. ꯅꯠꯇꯦ, ꯁꯤꯗ ꯈꯦꯠꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯔꯦ.